Pulisna Fanaba Tanariba Popilal, Court Anticipatory Bail Tharakhre, BJP Manipur Pradesh ki spokesperson, M. Suresh Kumar amasung BJYM ki thongme, Alex Ningombam haukiba thangja numitang, sakhang dabasing na puram kiba thogdoka mari lainana, Pulisna Fanaba Thirakhiba MPCC ki Youth ki President, N. Popilal, ngarang District and Session Just Imphal West mahaku phabidana ba Anticipatory Bail Tharakhre. MPCC gi Youth ki President Fayang Mayai Lekai dage Ningthogjam Popilal sahi kunganipa na pokpa Ramesh BJP ki thomiya ne sakhang dabasing na puram khiba thogdog aduga mari lainana fadana ba mahaki council advocate S Samachoran ge khuthang da tharakhiba pre-arrest bail application adu ngarang District and Session Just Imphal West ke just in charge RK Memcha ge court khanakhe case asigi prosecution report matungin na tha asigi mapan gi numidang pung mapan lom tabada Imphal Police ki manung chanba Langol Caesar Clinic manakta BJYM ki thomiya ne siba yana phuram badagi hojik soktuna laikan ari basiga mari lainana Lamphel Police na lokhalakpai FIR amada Popilal Police na matam amada hekta faba yabagi oithokpa laibana pre-arrest bail adu file tawrakhiba ne loinana application asi court asina ayaba PBU haina prayer tawkhe ngarang gi hearing adu da PPA Nilachandra gi submission da petitioner Popilal na mahaki matattasiriba maral sing asiga mari lainana Court asida laktuna sengdokpa leitre maram aduna mahaki prayer asi court na reject tawbiyu haina prayer tawkhe court na nakalani maki prayer sing adu taraba matungda Popilal gi pre-arrest bail application asi khanapam thui haina lawbaga loinana case asigi matangda Lamphel Police na lokhalakpai FIR ge detailed report tha asigi taraga tarukta court asida pikhalangnaba direction pikre Popilal gi pre-arrest anticipatory bail gi hearing February taraga tarukta khanaraga nei Manipur Leingakki Hospital sing Ngasidagi Matam Kaktana Thong Lollagani demand sing thabak to onthoktriba phauba khongjang handok loi Doctors Association Organic Farming Tour da saruk yaruba sing Yaokhre Leingak na mipum khudingmak thabak piba ngamloi startup na chingba scheme sing gi khudong saba lawiyo Chief Minister Congress ki Matamda Meeoi kaya Hatkhrabasu BJP ki Leingak Lakpadagi Meeoi Amattagi Punsi Manghandri Chief Minister G20 Summit ki mangoi na Shanghai Ethnic Pakta sengbat sagaliba sing Chief Minister na muka susatu na yangsinkhre Congress na dictatorship ki Leingak sa thari hayak pa wapam Chief Minister na yaning da bapongdokre Manipur gi opposition party ama oiriba Congress na BJP na lusing ba Leingak po dictatorship ki Leingak sa thari haiduna maral sira ki ba wapam bo Chief Minister na akan ba mawong da yaning da bapongdok hibagaloy na Congress Leingak ki Matamda Meeoi kaya Hatkhre badugum na BJP na lusing ba Leingak Lakpadagi de maralay taba Meeoi Amattagi Punsi Manghandri banihay na pongdokre G20 delegates singi mamangda ban blockade wakat mipam tawgi mamita halloy si NBRN G20 ki delegates sing lakadaba dugi mamangda Manipur si yamna ingchik na layba made development layba lamdam mama oina uhan na ba lamdam asigi miyam na punno na minase makoy gi mamangda ban blockade amati wakat mipam tawgi mamita halloy si haina Chief Minister Nongthong Bambiren na pongdokre Jacky formal arrest tawbada Yakhre Ponzi scheme salay baga mari lainana Enforcement Directorate na faduna Hawjik agency asigi custody da lairiba lamjingba finance ki chairman Sanasam Jacky Imphal Police na lokhalakpa case amaga mari lainana formal arrest tawbada ngarang CGM Imphal West na ayaba pikre Manipur Civil Service Combined Competitive Exam 2016 2022 da may pakiba candidate sing hawjik phawba offer form PB dre Supreme Court of India na Manipur Public Service Commission da Manipur Civil Service Combined Competitive Main Examination amugan na pangthong na bakhangalakpagi matungin na Di Manipur Civil Service Combined Competitive Examination 2016 2022 amuka na Hatkhrabasu maduda may paglaglaba candidate sing result haidokhiba tha ni makha helaba phawba offer form PB dre haina candidate sing na press da wakalakle yum may Chakpada Nupi ama Yaokhre ngarang ayuk angan ba pung ahum lom tabada Churasanpur District ke Sangay Court Block ki manungsan ba El Khawkuwal Biles dage Nemzahat Mate sahi marfu mapuroy ba laikhidraba Konkholet Mate kauba Nupi ama mayum may Chakpada Yaokhre yung may chaklakpa duda kunjasing na kanna bayam na kanna honakhe adubu Nupi adu de kanba ngamhaudre may Chakpada gi Nupi adu yung manung adu magtada laikhidre may adu mataw karam na hawrukhiba no hayba khangdri haide Lamgi Wahouda Pokminnaba Mayambabu Manaonupana Thangna Thinduna Hatkhre Imphal East District ke Andro Police Station na kuanba yani Poktulihal Santidan Kaithel manakta layba yung mamada hek Pokminnaba Manaonupana Mayambabu Thangna Thinduna Hatkhre Pulis tagi phangba pawgi matungin na thogdok asi ngarang nungthil pung amaga minute kun lom taba matamda thokhiba nei thogdok adu da laikhidraba Meeoi adugi maming
MD Huisine Mubarak Sahi Kuntraga Taret Apokpa MD Abdul Hasim Elias Ladu Kawe Mahaku Thangna Thilaba Manaonupana Duge Mamingna MD Amjad Khan Sahi Kungum Doine Pawasina Makata na Hai Machin Manao Aniase Ngarang Lamgi Wahouda Ge Kon Kan Kanarak Pagaloina Kana Chainarak Padage Manaonupana MD Amjad Khan na Mayamba MD Huisine Mubaraki Thabakta Thangna Thinzilam Laga Chen Kivane Soklaba MD Huisini Mubarak Kudakta Miyamna Yaripokta Leiba CIC da Pukatuna Laikan Aki Adubo Laikan Abangamdana Laiki Davane Togdok Aduga Mari Lainana Andro Police Station na case Malakot Pagaloina Laikidraba MD Huisini Mubaraki Asibak Changado Post-mortem Gidamag Jenemski Mokta Thamkhre Loinana Mayambabu Thangna Thilami Hairiba MD Amjad Khan Ngarang Numidang Atheng Bada Andro Police Station da Changjarakre Haire AR gi kem hongdok pa yaroi haina irang Yaokhre Jiribam District ki Borobekra Sub Division ki manung chanba Gua Khalda leiba kuntraga tare suba Assam Rifles ke kem hongdok pa yaroi haina ngarang numidang maike adugi miyamna akan ba khongjang kaya changsinkhre ngaha numidang waidam pung mangaga minute kuntra rom tabadage Gua Khal amasung Saho Bekra gi miyamda lambi da uwa faijenduna Gua Khalda leiba kuntraga tare suba Assam Rifles kem atopa da hongdok hinaba order thoglokhiba du handokadabani haina Yamna kana yaningdaba phongdokhibaga loinana khulani asigi maruoiba Thong sing sidoktuna mi sathok jasin tawba yahankhide thogdok adugi pau Jiribam Police Station na phangduna SDPO na lusingba police team ama laktuna miyam go wari sanaraba matungda irang adu laksankhe police ki maikidagi miyamda sidokraba Gua Khal gi thong semjinkhre soto bekra gi thong di hogjiksu semjindre ngarang su miyamna Assam Rifles ke mamangda wakat mi phamduna Mapam adudagi Assam Rifles hongdokpa yaroi DC na masigi matangda sabsaba ma khangan gadabani haina dabi tawkhe adubu police ki maikidagi makata na pamdaba thogdoksing thoktana bahaiduna jaga adu da section thaurangi thabak yamna kanna sathari haire pravakaran hingli haina claim tawrokhiba du Sri Lanka gi Defense Minister gi maikidagi jokni haina phongdorokre Liberation Tigers of Tamil Ilam LTTE gi chief B Pravakar Sri Lanka government na kumsing 2009 gi May kungani panda sikre aina laukthokraba matung sahi taraga mari gi matungda ngarang Tamil Nadu gi hana gi veteran politician Nadu Panja Nedumaran na Pravakar hogjik masa mau phana hingle athuba matamda mahak miyamna uba phanglagani haiba wafam phongdorokre ningsingba yai Pravakar na LTTE lingkhatuna Sri Lanka da lariba Tamil singgi tongan ba homeland ama phangnabagi damak gorilla campaign sathagi ba Meeoi amane ngasi World Tamil Confederation ki president su oiriba veteran politician Nedu Maral na Thazabu da leiba paumi singa unaba madang LTTE gi chief Pravakar hogjik hingle athuba matamda mahak miyamna uba phanglagani asigumba wafam asi malem pumbada khangan ba phangbagi damak mahak yamna nungai ba phawe mahak thorokpaga Tamil Ilam gi damak anauba thorang kaya laukhthoklagani haiba wafam Nedu Maral na phongdokhibane nakalamarom Sri Lanka gi Defense Minister gi maikidage Nedu Maral na Pravakar hingli haina claim tawrokliba du Phagi amani haina phongdokhre aroibada tabiriba pumnamakpu thagatjare